Chaliba Thasida Manipur Langana MMG MK2A1 Kutlai Listen Kiva Amadi Manipur Langaki Security Advisor Kuldip Singhna Myanmar Romdagi Kutlai Pabamiyo Jamapan Manipur the naksillakpaga haina fongdorakli loinana Thasige Kunipan the etik Chatharakpaya haina fongdorakli duga madi lainana Itlf na Kuki taba mafam singda chatnagadaba wafam khara fongdorakli lakliba fiba masiga mari lainana ngasi Itlf ki oiba khudaki mifam ama pangthokre haina Indigenous Tribal Leaders Forum Itlf ki Department of Media and Publicity na thokpa cherol amana hairi mafam aduna Loukhatnaba Warep ki matung inna lakliba tangkun taruktagi kun mapan fawa Kuki taba mafam singdagi Kuki singna chathokdasin tawdaba makhoina leiriba mafam gi akoiba thingjinba School amadi college amadi loisang khudingma tangkun taretagi kun mafan fawa hangdaba analayeng fire service ising amadi media natana tangkun nipan gi numit ama Kuki taba mafam singda total shutdown tawba village volunteer amadi khunja sing high alert laiba amadi medical team amadi ambulance singna tangkun taruktagi kun mapan fawa standby da laiba haina warep Loukhatnaba loinana warep singasi inna bakhanghan kre loinana district singda lairiba state natraga central security personnel sing mikum nahum singna laina basu cherol aduna khanghalli